Mayam Bukuramjari, ELITETV na Kanana Buthokjaba Voice of the People, Medium the Meeting Taduna Lakbiri, Haying Kokomina Siliba, March Rally Sida, ELITETV na Kanana Buthokjaba Voice of the People, Ikunchapan Subasaruk, Mayam Puna Meeting Taminasi. Mamal na itraba ipa ipusingi panggal loksing amadi ikeng tanangak sen miduna patang putang nai na putta biraktuna aikoi khoiri lisang tapam oiriba nungsi jaraba kanglei pak Manipur si ngasigi mirol si khusin na biram libani masibu amuk tek ta kaidana ngaksa senjaba haibasi aikoi khuding makki thodangni nungsi jaraba iramdam asibu amuk hanna mapop kaidana isa isu singda sinaram gadoribani Marupoina damdamsida leibo nantaba atopa maikaidigi laaka mito haibtare mito illegal immigrant mayam malakanda hoji ekoi sisanan leire mayam singsda hu yelaga ekoi musinga hatuna nugi pibo mulakba leiba ekoi ana lejeramba ekoi alam nung singa thamidamba singwa turel mayam singse pilakpa environment ki oiba kai mayam pisalakpa leibu khunai sida huju leibu khunai si marupuna mutatlaga tungi mirol singsi pra ati kai oine munanogi tonga makal gi lalo mayam sathal bisi ekoni yewo tamda illegal immigrants maruna sinki ne actually go loin khangna ro fo mami eduna high bosi malem gi miyam da ekoni khan busi ta mathok tare ne khanjaraga amadi huju Parliament Pomiba, Equity, Sophie, Colleague, MP, MLA, Mamsina, Manipur, the Toy, Kang the Vida, Makuino, Wakan, Sagalaga, Toboto, Equi, a shame of Satam Mama, put an Abogamta, Manipur, say, Kaiwi, Manipur, Satam Karabu, the Kaiwi, or heavily, Wakan on the Mount Araga, La Liba, Tang Tilamapan, Tang in the Sida, Equi, Manipur, Ladiba, Inepa, Idam, the Musu, Kanbapama, Makueva, Concept of Masan and Abogamata, Concept Asi. Thangmaiban thau ground diki ayuk pung tara sapsana hauzaraga khuyathong nagamapal waheng lekai kaisampat kaisamthong yai school moirangkhom thombu thong phauduna laklaga hapta kangjeibungda lamthungpham oizagani hairiba ko mi from aduga ko gi khongsit ase Manipur gi sakam kawi aroi aduga leiba pibom sida ai narco terrorism illegally immigrant sin cookie narcotism se makogi mayokta malayam akogi muruput pagi unna budi damukta ireipa ireiksa de lebidiba kogi maya paisin club sin aduga tongan mukagi leiba association sana budi culture gi leiba punam si yaubi rega ekoi malayam da Manipur sakam kabi aroi masi thoiba togo se sin cookie narco terrorism illegal immigrant se makoi ne ha du put nanabudi damukta koi concert amaka mass rally against narco terrorist side mass rally on against sinikuki narco terrorism mada tholaga koi concert amasa ne namok damaka sem sabli jare ngasidi nungsizaraba iramda masida lamkhangdagi thechillakpa mito miyansa narco terrorist singna lamjingduna machetana thugai na ba honarakpada dattana tongan ba makhoigi oiba lenga amagi manglakli Maduna maram oiraga minung sigi khut tingthoktuna chiko nakoluba mapu oiriba aikhoida sikpa haurakli CMC lokhat paya dage moina baya ko ni admai tawtana ko gisu akoi CMC na akoi kaya tara ko misamga ko politician sinsiga apun ba makatani habegi palaus lang minaraga adagi sumaina hanza bada ko gisiyo o mayama ma to khai de sinsia apun ba makatang biraga apun bagi palawina lahon jeni aigi mod oina haragadi phibam si yaurabanina Manipur gi Chief Minister ama woizaragasu praja mayamna tawraiba kanjanabagi honaraiba potsida mamang tharaga praja mayamgi mamang tharaga yahoninge haibatare aidi laiba thabaksigi matung inadi masidi ai minister ni ai MLA ni ai Chief Minister ni haibagi kachu thoidok balaitre kaino sammanana ekoi Manipur imagi damakta masa moina kathokpadi yarena kachu kathoaningi Maramdi kaiginoda ai pokna phamlam dambu mapuna tabana loge haraga aikoina tawbam thokba thabak kharadi tawba yare kaino tawdi tawi adubu matam punamakta praja miyamna taliba demand sida mantri adu adagi wak khaktana
mamang tharaga yahonningi koi chida lairiba bazar da lairiba acho asang mayam lairiba singjisu ai yahonningi moisu mapi mapa oibanina moi sida yaubiraga akoina hena matungda inazaraga akoina hena nungaijaba phawgani masi aidi akoigi mayam loina honba minister MLA bhaw yahonningi ado Mizoram gidi minister CM masamak yawi ko mana Manipur sithoi da ngang ba chaiba koi CM bu na ngang ba koi ba chuma mayam je chitabani hadana koi churi ri sida koi minister MLA yam kunna koi saminaradi hena makui phane nai ne khanje asigumlaba yelobi miyamna lamdam asida leibiriba phuru kanglup pumnamaki yai phanabagi damak paikhat kadaba thabak thoram pumnamak malemgi miyamda khongchat asina akanba pauzen ama soidra piba ngamnaba honnaminarasi apha phun noi paidna kuchu prai apha pairaga koi ladies phong jani master governor midagi laiba pyramid forces apha phun tokte kan to tokte ne state government su budu changjal laga koi gi bating leina wadu mo koi pha ko mai thabak to tokte adu mo koi gi sidati kai ko wakan phamam phamba emu thong thongda sida koi gi rapid action force thazalai ade koi state force ju pha phun bagi thabak to baje masi yaragani khudak lepu habi ko ko site gi masi bu thong aina yawningbagi maramdi ima leibak pokna pham lamdam haiba tare si loge mapuna tabana loge haira abanina akhoi yumda phamaga leibagi mathau tadi aduga ngasi nangna pofam phamido karigino na hangak pataraga su phami base ai sendongi damakta phamba nate karigumba lan chongnaba satliba angang singsigi awat apa se aigi tongjariba professional makhoida sacrifice tok thongnabagi damakta khara mana lan changba khara mana lambi sorokta protest tawba khara mana siga mari lenana masoi targa plus laknabai damakta khoi phambani sendongi damakta phambadi natte haininge aigi wen Irang si thola matungda Manipur ki neighboring state singsina kamaina tawi hai masi haipet yengbe ya si bathangda diplomacy haipese yamna maru ebra na khanje kai gino haik batamda Irang cha horok batamda akoigi kuki chinau singi MLA mem si diplomatic mission nama Nagaland da chali Assam da chali mafam khudim da chalaga mogi michang khomba support to bina bachali masi diplomacy amani masi gi diplomacy si masi gi si khoi songi maitei sing na tawbadi kya udi ador masi diplomacy gi matung inna akhoi sum ujama thamda Nagaland gi approach na akhoi gi santi porkhana phai na khoi yasano yamna gentleman oina yamna afaba poktak pe pibidana adagi khanari bichilo ma su unaraga resolution ma porkhana phagani hana hai masida Nagaland se yamna experience leraba adagi government of India ko so wai sanariba adagi kuki chinau sing so hana khana khrabina masi kamaina deal tawgani haibase haipet magi checheng phang khrabina masina phagani haba approach fajin pibire adubu Mizoram gi di akoigi ethnic relation nakpa adagi close affinity laibasina moi atopo approach malai masigi approach masigi si mangja basi kari mangja gi haiba matamda akoigi notice yam pikba lamse masisida akhoi masen se divide tawna bagi adagi khadari ba ani du amada michang changsan basina yamna hai singba watpa aduga ka khoi kitang haiba watpa ki mami matai asigumba hauna launchat nai daba illegal sin kuki narco terrorism bu maru fukna muthat na ba hona bada ireisa pumna makna chap chaba thodang lominasi masidi akhoi maitai khaktagi nate Manipur kan bagi damakta ni na Manipur ki damakta ni na akhoi Manipur ki mapi mapa chimne so jaw han jani akhoi ki ningthau
ꯂꯩꯁꯦꯝꯕ ꯁꯅꯥꯖꯕꯁꯨ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯊꯧꯗꯥꯡ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯣꯏ ꯅꯨꯄꯤꯁꯨ ꯅꯣꯡꯃꯇ ꯊꯣꯛꯑꯒ ꯋꯥꯍꯩ ꯃꯆꯤ ꯑꯃꯇ ꯍꯥꯏꯗꯕꯁꯦ ꯌꯥꯎꯍꯟꯖꯅꯤꯡꯉꯦꯕ ꯀꯩꯒꯨꯝꯕ ꯕꯦꯚꯥꯔ ꯀꯩꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯅꯨꯄꯤ ꯊꯣꯛꯂꯒ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯀꯌꯥ ꯑꯗꯨ ꯃꯣꯏꯁꯨ ꯁꯨꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯣꯏꯁꯤꯁꯨ ꯌꯥꯎꯍꯟꯖꯅꯤꯡꯉꯦ ꯑꯩ ꯃꯣꯠꯇꯩꯗꯤ ꯀꯩꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯅ ꯁꯣꯛꯍꯜꯂꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯌꯥꯝ ꯏꯃꯨꯡ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯤꯁꯥꯅ ꯁꯣꯛꯍꯜꯂꯤꯕ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤ ꯏꯒꯤ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯁꯣꯛꯍꯜꯂꯤꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤ ꯀꯅꯥꯅ ꯁꯣꯛꯍꯟꯕꯅꯣ ꯁꯤꯅꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯀꯥꯡꯕꯨꯅ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯍꯜꯂꯕ ꯑꯩꯒꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯃꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇꯒꯤ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯑꯊꯤꯡꯕ ꯈꯣꯠꯄ ꯂꯩꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯀꯣꯀꯣꯃꯤꯅ ꯂꯦꯞꯈꯤꯕ ꯋꯥꯐꯝꯅꯤ ꯀꯣꯀꯣꯃꯤꯅ ꯂꯦꯞꯈꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯦꯞꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ खꯟꯖꯔꯦ ꯍꯥꯏꯔꯒ अकोई कॉन्सेप्ट एकदम सच कल के जो 29 कल जो एक बड़ा रैली है और एक बहुत ज़रूरी रैली है मेरे ख्याल से तो हम भी उस रैली में ज़रूर शामिल होंगे और मेरी हमारी तरफ से हमारे मणिपुर के सीएम सर को रिक्वेस्ट करती हूँ कि वो भी सर भी हमारे एक इस रैली में बड़ा रैली में शामिल हो क्योंकि वो जो हमारे सर जो है हमारे सीएम सर जो है वो हमारे पिता समान है पिता ही नहीं बल्कि ईश्वर समान है और इस मिज़ोरम के जो सीएम सर जो है वो भी प्रजा के लिए सोचकर उस रैली में शामिल हुए थे बिना किसी गार्ड के बिना किसी सिक्योरिटी के प्रजा के बीसों बीस और इस तरह वो हमारे सर जो है हमारे सीएम सर जो है वो भी शामिल हो हमारे बीच में आकर हमारे बीच में रहकर उसके पीछे हम भी ज़रूर होंगे और यही हम रिक्वेस्ट करते हैं सर से क्योंकि वही जो है हमारे आज के जो मणिपुर जो है उसके हाथ में है बचाना हमारे मणिपुर को बचाना हमारे मणिपुर को दुश्मनों से वो बचाना जो है उसके धर्म है इसलिए हम चाहते हैं कि कल की रैली में जो है वो बहुत आवश्यक बहुत एक सामान्य रैली नहीं है इसलिए सर जो है वो ज़रूर शामिल हो हम रिक्वेस्ट करते हैं हम ही नहीं सारे देश सारे प्रजा मणिपुर के सारे प्रजा सारे माताएं सारे भाई सब चाहते होंगे कि सर सीएम इस रैली में शामिल हो ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯁꯦ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯣꯠꯇꯤ ꯅꯠꯆꯗꯦꯕ ꯑꯩꯅꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯃꯤꯖꯣꯔꯥꯝꯒꯤꯗꯤ ꯁꯤएम ꯌꯥꯎꯔꯒ ꯆꯠꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤएमꯕꯨꯁꯨ ꯍꯨꯟꯈꯤꯕꯅꯤꯅ ꯑꯗꯨꯅ ꯁꯤएमꯁꯤ ꯌꯥꯎꯔꯒ ꯆꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯁꯤएमꯒꯤ ꯑꯆꯤꯟꯕ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯣꯠꯅꯤꯀꯣ ꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯃꯟꯇ꯭ꯔꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤ ꯃꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤꯅꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏ ꯏꯊꯟꯗꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯉꯥꯛꯅꯅꯕ ꯊꯣꯛꯂꯛꯏꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ MLA ꯃꯌꯥꯝꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯤ खुलाई पाइबसिन कुकी नार्को टेरोरिस्ट मणिपुर थुगाइनबा मणिपुर की मियाम अमसुंग महुसागी फजब मसक कया मुथतननब होनरलिब असिबु मियाम की अपुनब पांगल नमाई थीब पीदुना तुंगी मिरोल कन्मिनसी हाइजबग लोइनना पुनमकी मफमदा नोलुकचरी रैली से कोकोमिनेशन मने मखोइना करगिदोंत रैली मा तौरिनो हाइबगी मखोइदमोई idea wisdom rudi dum lejara mane adaga sigumba akoi tauri ba irang sida kuki ga mai di hojik civil war gi mauda leiri bisda adum rally ma chalaga mayam gi moral mood sagat ba akoi inda gi dana ba adaga ngasagi ani mamang na haije gi ba nupi bjam ni ne kete pere tarbudo adagi moral down tauge to bose masi hangat na bo hona bada yam kana ba amane nai khalle ko अदगा सिगुम्बा पीसफुल रैली में चटकने है हेक होबदा सरकार ना थिंजन बजिजो कोई नुंगाइतेबो नुंगाइतेदी इरांग थोनिंगदे वायलेंस थोनिंगदे अदबो रैली से पीसफुली चटपाइजो मागी इंपैक्ट याम कानाबम लेयो अदैदा सागी मतंगदा ममांगदो हंगनगरे
Chief Minister resign tawani tawu matamda akhoi horon khong yadaba zone sida mi mayam changmari tiar kes amta kap kide kana mayam na haine yoko kana amta thingi de kana aduga senior medi nupi mayam na Chief Minister gunani lakpadi lamang na thatlaga akhoi gi tiar kes kap na lathi charge tawu so ga lai ga lebe yaw mi so e mayam ko sarkar chi kari no khangde sigum matang da lo che chang man na yin de ba nung chubu matam da nang chot lo nang chot kanu hai gi wakhal me double standard yang wo sta honing de wi thingari polop thingo Chief Minister design to was governor ba kanu ne am sensitive area ne tiar gas kar ka pu thingo ara idre hek thing da bugumba sai da kari hai da makhata ne ngang di really big pandam je maru ina khogi ada da unconstitutional lo ba kashu leite ba ada da election vote ke angle dagi yengur so cookie sing di openly Chief Minister ma koi enemy ne lak thokram ne anti cookie ni high anti cookie ne high ja ja ki keno akampe law re ko Mizoram de law re ni Mizoram de joram thanga yauna play card Chief Minister ki akampe law ne ma koi chakot ba chang do uchap ne ba yam chakot malaga mo ultimately sebe do weram me ko cookie chinaw singa mijoga singsiga khoi nak number relation che masidagi di aina su khanjabada Manipur ga mijo singsiga ethnically langnaba ade madune nan lebra historical relation ade kai no hakanda akhoi gi Lusai Hills hojik lebra Mizoram gi maduina masigi administration che masi akhoi gi moirang kangleron da akhoi gi moirang ning thosing na tawbiram bagi mami yam chaw la tai aduna yamna phaba relation su leiba aduga akhoi gi yam understanding su leiba sumba Mizoram gi leadership singse masi akhoi na chatlaga unaraga problem sini and haibagi matam tare aduga Mizoram gi leriba chinaw singse akhoi ga kya manage haiba matam da Mizoram gi chinaw singse masi se akhoi gi center da political party manager basu political same affiliation da leiba tar basu akhoi di Mizoram gi issue ba tar badi lepkani mijo gi issue da lepkani haiba sabana Manipur da su akhoi gi Manipur integrity kai ni haiba tam da Manipur gi political party pudabang na akhoi di political party dagi akhoi Manipur ne lui akhoi total integrity ne lui hadana political party di tunga laini haibagi lakthoki bado madugi manaba tu baina lai aduga Mizoram gi leadership siki yamna phababna akhoi gi handaki irang yamna leiba matam do matam sida akhoi gi Manipur gi delegation mayam chalaga unaba matam sida Mizoram gi chief minister di chalaga prime minister fadana unarga wai saneba adi Mizoram gi chief minister na unaba gamaga Manipur gi akhoi leadership sina kari gi ngamdribano haibado madusu angakpa amani aduna akhoi gi Manipur gi leadership singse chatlaga unaba ngamdadana Mizoram gi moi influence to heli plus moi gi na moi gi di am approachable chu oiba aduga adigi amana akhoi gi khenaba amna akhoi gi example am akhoi loba ya ba akhoi home minister unaba gumba sumatam sa Manipur gi leader singse moina moi di khungop laktho hli khung laktho unai aduba akhoi gi tradition ni akhoi di nakoi khung pai ga khoramoi akhoi gi charabi nate haina moina tawde adu moi adum takondi adu akhoi Manipur leader sing chalaga khung pai na khoram na koltana akhoi gi yanaba hujuru haina somna hagi bado madugi tradition do ai akhoi samna habda napcha bi kai na haibado madu kya tawde aduna madu tawda bana center na sumo se respect tawi aduga moina haibdo su illi aduga moi che center na su ki hajaba tare Manipur gi di akhoi di laktana khotana khoram na kholakta tawbani na moni yana ba chapani na adi moina haibdo dum yani haibani na abadugi respect to khatang watpa man bagi mami ma handa kisi jawi kai no hakka haib matam da akhoi gi leadership na chalaga unabadi ngamde adu moina chalaga di unai aduna khwaidagi baru ebadi leadership singse Manipur gi leadership singse su Manipur neului aduga ji hajur haibagi approach to ga akhoi di Manipur gi dabakta akhoi thawai katpa ngamni haibagi image adigi madugi leadership to parjamam du uhan biu chokri budi Manipur ne lui haibado madugi image of parjamam du uhan biu hainai thamchat lamdam sigi missing lon haibadi demography da mitop mian sa sin pirkli ba sai thingi ahum suba khwai digi lurba tangkak yoruklaba maramna ai khoina mitop singbu tan thokiduna mitop na mapu saba lepn ba thorang kaya paikat ba tangai fadre Release the Chief Minister Yawoda kana ngani kale Manipur ki people ki moral chu wangkhat kani ko adaga khoi si politician and the common man we stand united together to drive out the
से अखोगी टेररिस्ट सिंह जी मखोई जी इंडियन सिटीजन ने हाई बाबू यारक्तरबनेबा मोई ZRO है केनो अदुगी ऑर्गेनाइजेशन की लीडर गुइटी के दो बर्मा दा केनो ओइरमिना MP ओइरमिनी अरगा था ना मणिपुर हाइगलगा साइदा मास्टर प्लान अंतरगा लम सेट न होनरदि बर्मा दिंग ngam बर्मा बर्मीज गवर्नमेंट गवर्नमेंट की थागत पे आबम लगे मोई सिटीजनशिप से हम लाइन पी देबो मणिपुर दी याद है अभी टाइप कर संग्रगा अखोई फन में हम तौरदना ममांगी केनो दा MP election दा मागी नॉमिनी टिकट पी दमनी काइना अमित दा उरम चिठी दा उरेबा मागी नॉमिनी दा फंगजु फंगीबा अमित ना करी ग्राउंड पी दिनु खंगदे सु साइन तवा नुपा अंगना इरागा टिकट का पिरे एनीवे मै मनंग दा दी वाल लेना मनी को अदुगा सिगुम्बा चुमदबा आइन यादबा अखोगी प्रैक्टिस में हम जी अगेंस्ट द रैली जतदा CM ना यावदाई हम फाइन कना ꯃꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ELITETVꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 38 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯃꯈꯥ ꯇꯥꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ